nungsiba islinausing ngasidi khoi punna Rojah Kaihandaba pot khara amasung Rojah Kaihandaba pot khara gi matang da khangminasi ahanbada khoi Rojah Kaihandaba pot khara khangminarasi ahanbada tilli YOTPA ani subada oba ahum subada nungthil tumbada mangchoiruba mari subada Rojah da kauduna charu thakluba manga subada kauduna haktinnaruba taruk subada Rojah da hidak kapa taret subada glucose kapa nipan subada angang mamana mamagi sangom pithakpa mapan subada ahing irujagadabada lujahudaduna nungthilda lujaba hakchang sengdana leiba fatte hojik ekhoi amuka Rojah Kaihanba potlam khara punna khangminarasi ahanbada khut thinjillaga chin thanna othokpa ani subada churut biri amadi agarbati gi maikhu chingge haina chingsilluba ahum subada chin tengbada khaunauda ising changkhiba mari subada khutna sanabada natraga nupi ga lakna fanabadagi mani fambi chatkhiba manga subada yadagi thoklakpa I yotsilluba taruk subada leibak nung amadi chegumba charuba taret subada khut ising chotlaga amang thong manungda thinjinba nipan subada nungthilda nupi gi haiz lakpa mapan subada nungthilda angang unaba tara subada sa sanda hainarubadagi fambi chatkhiba haijakriba mongsing asida Rojah kaire kaza khakta singani Rojah kaire haiduna chaba thakpa tauroidabani kaza haibadi nongma Rojah henba adubuni Rojah ni khangna famdinnabana kaza amadi kafara animak wajib oi Rojah ni khangna charubana kaza amadi kafara wajib oi kafara haibadi tha ani gi tattana Rojah henba kariguma marakta nongma kaikhrabadi amukka nauna hengani natraga miskin humfu ayuk numidang mabuk thanna chak pijaba kafara haibasi Ramzan thagi farz Rojah kaithokpadagi wajib oibani Ramzan gi Rojah nattaba atop Rojah kaithokpana kafara wajib oide Rojah gi nungthilda balik fadriba angang balik faraklaba natraga haiz nifas lakpi nupi masa senglaklaba natraga angawba mi faraklabadi iftar matam phawba chada thaktabida Rojah henba singumna leigadabani anaba mi ama Rojah henba ngamdaduna leiringai chainungda sikhrabadi mahakna ngamdaduna henkhidaba Rojah sing adugi kaza leiroi fidya su piroi kanagumba musafir ama Rojah hendaduna langphaida sikhrabadi madugi kaza leiraroi chak lambana mawang ama taurakpadagi Rojah kaithokpa anaba mi amadi sar'i langphai chatpa mina Rojah kaithokpa nongangadaba watli haiduna charaga nongalamba numittare iftar matam yaure haiduna iftar tauraga iftar matam yauramdaba haijakriba mawongsing asida kaza khakta singani kafara piroi Rojah helaga maram leitana kaithokpa guna yamna chawi kafara amasung kaza animak wajib oi nungsiraba islinausing ekhoina hoji khangminnakribasing adu Rojah amasung zakat haiba lairik adudi yauri lairik adubu ibi khibana ekhoi khudingmakna yamna ikai khumnajariba mufti amirul islam nungsiraba islinausing lairik adubu leibiyu amasung kaanaba kaya lawbiyu Allah amasung mahaki nungsiba Rasool S.A.W.gi apaambada punsi selenaba kanna hotnasi